Praise the Lord. Ahanbamagtada Kanbiba loinabiba thadok pidaba eikhoi nungsibiba taibang panbagi aroiba matamda eikhoi lounabagi damakta lakpigadoriba Kanbibagi Mapu ingthabagi Jubaras Prabhu Jesu gi sengthoireba minglenda yengbiriba amasung tabiriba ichilinau ichi chalima pabungsing marupsing ojasing mayam pumnamakpu dayanan laishramna thamoidagi nungsiba amasung ikai khumnaba uchari loinana yengbiriba dom phattaba hairibadudagi akiba anaba amamba haikap jaikap manung matam chadana si anaba thokkadauba phattabagi pangal punamaktagi Kanbibagi Mapu Jesu Christa na kanbiba oisanu. Amen. Mayam hojik se afaba wapaw ama haidok sage haina khanjariba mata khanjari ngai matamda eikhoi ingonda nupi ani khakna phone tawbirakpani ojaga wari ama lei haiduna amasung aigi sida lakpiraba matungda ine singthokpa amagi hayeng se magi gol bladder da nung leibagi operation ama tawgani amaraduna amuktang prayer tawbiu haiduna lai mekoi Jesu Christa thajaban mekoi lotion banate baptize tawba nate adubu mekoi ishorbu thajaba isubu thajaba baptize tawdaba taraga su Jesu Christa gi machanupi singni thamoidagi marido leijaba ado aina projecta prayer tawjabani aduga mekoi na ishorbu nungsijabase mekoi gi family na ngangbirakpa mapuroiba na ngangba kayama leiraga su tumin na lo na ishorbu thagachaba phana ngangaga su ishorbu thaganingbana loi haiduna haibire nongmagi ishorgi nungsibana ekhoibu chingsinbirakpagum khalle haiduna hai amasung mayam ekhoina mamangaida mateng panguba ine amakha cancer naduna chahi taraga nithoi mukchupna cancer naduna leiramlaba aingonda pau phangjabadagi aina tauraga mateng sup cheng chak hawai chengwai mateng pangbiramba selgi oina su mateng pangduna cancer narabi ine aduda aina khut thamjaduna prayer tawjaramba ine dona yam nungaiba paw mangase ngonda hairakpani madudi chahi taraga nithoi mukchupna cancer narurabado doctor da aina prayer tawraba matungda doctor da chatlaga check up tawba matamda doctor na fare haidak chada su yarani haiduna hairi hai. Praise the Lord. Ikok tak chamgeba Medicine view aduga Jesu Christa Kanbiba Jesu Christa ayana ba Kanbiba medicine. Hallelujah. Hallelujah. Paiso oisanu mo ipana sa birakni yung nasidayba ipana sa kimatik musik yung nasidiba ito Awaba na po gani sa ipana sa latawan ipaiso ng sige bitagi sister sige magi changa na ba Prabhu Jesu gi minda po oisanu aduga kaka sige mamungay to ba Prabhu Jesu gi minda po oisanu ipagi blessing marang kain interview yung masala mapal na ina ipapungay ba yan sa bahay ng interview sa pagi Alamba pasal pagi thong thilam bataraga su Jesu gi minda ko oisanu sister sige na ba nasidagi tanatanda ko kaya oisanu kagi Awaba na ko oisanu yung masala sige marang kay into ba Prabhu Jesu gi minda ko oisanu. Amen. Ofa duna hojiki ine do magi dukan phasana mana run tawduna leibani. Praise the Lord. Ishorgi nungsibana eikhoi konsinbire phajinbire eikhoi ne ishorbu khanba nate adubu Jesu na eikhoi bu khanbani lomba naidaba sarga gi damakta. Hallelujah. Mayam ngasi karigumba kharadang mayam da phongdok saninbagi damakta ina wapao se semjebani mayam Jesu Christa ipa ishorgi Kanbiba Mapu haina channel lama hangdok charaga ina ipa gi thogal tawjarakpadagi mayam awana sing leita laira sing mathau tawa punamakta eikhoi na ngamjaba mateng pangjarakpani amasung mase mayam gi matengdage su aina mapung fa na pangthokpa ngamjabani ai oja rojes oja mani ichi premila oja noha eikhoi na yam chawba role ama lawi aduga eikhoi gi oja sing kayama aizol dagi oja Guwahati dagi oja naga gi oja maring gi tangkhul gi rongmai gi oja aduga gi di atopa jat ki eikhoi gi chingmi oja sing nasu tribal oja sing nasu ima sing nasu ichen sing nasu Jesu Christa bu yengjaraga eikhoi awana da mateng pangjabani aduga eikhoi na mateng pangba matamda ma Christian la natraga atopara haibagi wahang amata eikhoi da leijate mayam maramdi Jesu na punamakpu nungsi haibasini maram aduna ni Jesu Christa na choktharaba waraba polum puraba punamak aingonda lau aina ni khoi bu potha hanbige punamak lau haina kaubani amasung Jesu Christa na hingalaba matungda taibang pan punamakta chatuna taibang mi pumnamakta afaba wapao sandu
ताइबंग मी पुमनाmakki जिसुना सिख्रे फुमख्रे हिंगत्ख्रे हाइबसिनी प्रेज द लॉर्ड मयाम ngarang से अइंगोंदा अखोगी मणिपुर दगी ओजा अमना मागी नुपी ग लोइना फोन तौबिरई हाइरिबो ओजा सि ममांग चही अमनिगी ममांग दसु अखोई वारी सानरमने महागसी मयाम मणिपुर गी नोंगमईबुंग एकाडमी रोड हाय मयामना मणिपुर गी ओजा सिंग इचेना इची इमा पामुंग सिंगदि खंगबिरगनी अइदि आसाम द लेजबनिना सिलचर द लेजबनिना फसना खंगजदे अदुगा इम्फाल ईस्ट दनी मयाम इम्फाल ईस्ट नोंगमईबुंग एकाडमी रोड अदुगा हेड ऑफिस सिंग लेबा मफम हायको असिगी मनाक्ता लेबा खोगी ओजा असिगी ममिंग से दिनेश हैने कवी मयाम महाकना मागी पुंसिगी वारी खरा इंगोंदा लिबिरकपने ताजबा मतमदा असुकी मतिक नुंगाइतबा फाउजे ओजा आई याम वारे हाइदुना हाइबिरई मयाम अमसुंग ओजा सि ममांगदा जेसीबी गी कोई इंजीनियर हाइब्रा इंजीनियर ओइदुना मासे थबक तौदुना लेरमनी अदुबु मणिपुर लान से हेक मणिपुर लान लाखिबा तौबदगी मागे थबक तत्खरबा अदुगी मागे हक्चांग सुमयाम नुंगाइतबा अनाबा लेबा कोमखोगी ब्लड प्रेशर लेबा अदुगा मयाम महागसे यीशु ख्रिस्ट लौसन जरुरबा मतुंगदा मतम कुइना बैकस्लाइड तौदुना लेरुरबा अदुगा मागी पुनसिदा अवाना मागी पुनसिदा अवाना से अदुम हेंजलकपा मयाम से उरकपा मतमदगी मैखोगी पुनसिदा ईश्वर की कॉलिंग ईश्वरना नौना कौबिरकपसे खंगजबदगी ईश्वरदा अमुक लाक्चबनी अदुगा हौजिकती ईश्वरदा नौना लाक्चरबा मतुंगदा हेन्ना ईश्वरदा लुपचबा ईश्वर की थौजालदा ngaजदुना लेजबा फैमिली अमनि मयाम मैखोयसे हौजिक मागी मसासु खरा ngamdaba अदुगा मागी नुपी से असिना खरा अपंग थबक सुबा अदुगा मागी मचा अमसु खरा मसा ngamdana लेबगी मरमना मागी नुपीनसु मपान थोक्तुना थबक तौबा ngamक्तबा मैखोगी चानिंगाई फावदा अवाबा ओइरकपा मयाम तौदुना इंगोंदा हाइबिरकपा मतमदा असुकी मतिक इंगोंदा मतेंग खरदंग पांगबिउ हाइदुना हाइबिरकपनी मयाम असुकी मतिक नुक्सिबा इंगोंदा फावे अमसुंग अइना ओजादुना हाइबिरकपगा खुदक्ता अइना लुपा लिसिंग अमगे अकाउंट याउजबदो अइना मतेंग पांगजकिबनी अदो ngasi ओजाना वीडियो रिकॉर्ड मसा अमा तौरगा थाबिरई मयाम असिगी वीडियो से मयाम दा येंगहंजगे मयाम अखोई थाजरबा अखोई मयामगी मतेंग मथौ तारे हाइदुना मयाम दा हाइजगे अखोइना मतेंग पांगनबगी खुदोंग चाबा पीरिसे ईश्वर ने अखोइबु हेन्ना सर्गद लन पैसनबगी खुदोंग चाबा पीबनी हाइबसे मयाम अखोइ काउबिगनु मरमदी अखोइना मतेंग अवानादा ख्रिस्तगी मचा गी इमुंग अमा अवाना ताबा मतमदा अखोइना डिनोमिनेशन येंगदना अखोइ जेसु येंगागा मतेंग पांगबा जात येंगदना चिंगमी तमी येंगदना अखोइ मतेंग पांगदबनी हाइबसे अगी थमोइदगी मयाम द फोंदोक्सरी अमसु मयाम अखोइना अगी कनबिबा मपुगी चैनल गी माइकैदगी ओजा रोजेस अई ओजा मनी इचे प्रेमिला अमसुंग ओजा नोहा अखोइ खरना तौरगा अंगम खरा मतेंग पांगदोरी मयाम हाइबो ओजा दुना अमसु मागी नुपीना हाइबिरकपा मतमदा मैखोई की मनाक्ता लम अमखक मीगी लम अमखक येंगे अदो लमदो यारे अदो लमदुगा करी ताना लेबदो सेंगदु हाइदुना हाइरे अदो सेंगदोपदमु पैसा चंगनी हाइदुना हाइ अदो मैखोइना हाइरकपगी मतुंगिना पुन्ना लुपा लिसिंग कुनमुक ओइरगदी मैखोइ फास्ट फूड की दुकान गुम्बा नत्रगा सु सब्जी की दुकान गुम्बा मा फम्मगा हिंगनबगी दमकता तौजगे हाइदुना हाइबिरकपनी मयाम मैखोइ करी तौदुनो खंगदबा दुगा सेल याउदना सु यादे मैखोइगी तौरुम्बा पुनमक अदि पुनमक माइथीबा लाकबा दुगा मैखोइगी फैमिली सु मैखोइ खक्ता जिसु ख्रिस्ट थाजबगी मरमना मतेंग फंगक्तबा ngangbirकपा चैबिरकपा मयाम सिना तौरगा मैखोइसे यामना वाना मयाम लेबिरकपनी लेरमबनी दुगा ओजा दोमा वा ngangbसु कया हाइजदे दुगा मागी अनाबगी मरमना फसना सु ngangbा ngamजदे चहीसु याम सीनियर नि मयाम एंगोंदगी अदुना मयाम अखोइ मतेंग पांगजगदौरी मयाम इचिलनाउ इचे इचलिमा पाबुंगसिंग अखोइ जिसु ख्रिस्ता इपा ईश्वरगी अचुंबदो नुंगसिबदो अखोइना हिंगिबा मखै अखोइ उथोकमिनसे होली बाइबल दगी मयाम अइना करी इपागी वाही हाइदोक्सिनो हाइबा मतमदा फर्स्ट कोरिन्थिया की पंदुप तरागा निथोई की पद कुंदगी पंद तरागा निथोई दगी न कुन फावसे अइंगोंदा निंगसिंगे अदुगा होली बाइबल न मयाम अखोइदा ताकपिबा वाही युमलोन नबबु नसाम कुमना नुंसिउ हाइबा वाही दो अइंगोंदा निंगसिंगजरे मयाम युमलोन नबबु नसाम कुमना नुंसिबा अइना अवा अना ताबा मतम अइना लैता लाइरा मतमदा अइंगोंदा मथौ ताबसिंग अदो अइना फंगनबगी दमकता होनजबदो अइगी अवाबा कोकचनबगी होनजबदो कनागुंबा अमना वारकपा मतमदा अइना कोखनबिबा हाइबसे थाजबा मगी याम चाव थौदांगने हाइदुना अइ फोंदोक्सगे
mayam shorgi wahai ai pathok serake first Corinthians gi paduk taraga nithoi gi padata taraga nithoi degi kun phawbani mayam pungning chingna tamina si ko eikhoi shorgi wahai se ngasi world da laiba Christian sing world da laiba to jati mayam ase pu ase Jesu Christa da punjal laga hakchang amata oi adu ngasi di denomination wise aigini magini haina miyoibana same khibagi masida marakta yamna pal oibagumna lei adubu nauna pokchaba sarga leba ki macha singdi hairiba pal ado thugai ga dobani mayam khwaidagi nungsiba se ishor gi nungsiba no ga dobani ei pathok sere ke koi pungning chang tamin ase maramdi hakchang asi amata oiduna hakchang gi kayat yambagumna aduga hakchang adugi kayat yamlabasu hakchang amata oibagumna Krista da su oi eikhoi Jehudi oirabasu Greek oirabasu Minai oirabasu maning tamba mising oirabasu eikhoi pumnamak thawai amagi mapana hakchang amada baptize tawbire aduga eikhoi pumnamak thawai amada thakhanbire maramdi hakchang di kayat amakhaktang natte adubu mayamni aidi khut nattabanina ai hakchanggi natte haina khongna hairabadi madugi maramna masi hakchanggi nattabra aidi mit nattabanina hakchanggi natte haina nakongna hairabadi madugi maramna masi hakchanggi nattabra hakchang pumba mit oiramlabadi tananaba kadaida leiramgani aduga hakchang pumba nakong oiramlabadi manam namnaba kadaida leiramgani aduna Ishorna hakchanggi kayat amamambu mahakna pamba mafamda thambire hakchang pumnamak adu amatta oiramlabadi hakchang di kadaida leiramgani tasengnamakti kayat yamna lei adubu hakchang di amattani amen amen eikhoi Jesu Christa Thajaba ishorgi macha singi thodang amamam loina lei eikhoi gi hakchang da kayat mayam lebagi thodang manadabagumna thodang sem punamak leibagumna amattani adubu punsal laga eikhoi Christa gi hakchang ado oiribani maramaduna eikhoi yumlon nababuna samakumna nungsiuna chinna naubuna samakumna nungsibagi matamni mayam hujik maramaduna ojasina mahakna sembirakpa video haita na haibirakpani mayam tabiu aduga ojasida mateng paminasi magi hingnabagi damakta honaminasi eikhoi maikaidagi di khara panggadore adubu asina eikhoi su yamna paisa lupa paina tawna leidabanina mayam honajaraga business macha tawjaraga leijabanina eikhoi khaktana sungamde maramaduna adomgi mateng aina haijabani mayam eikhoi mateng pangba lepinagumse ishorgi thauja lengdana lakane eikhoi chin khaktana nungsigunu si adubu wahai thabaki yauraga nungsibado oiminasi Kanbiba Mapu haina channel gi maming thamjabase Kanbiba haibase chin khaktana yade thabak yaurakpagi mathau tai maramdi eikhoi tin kang amasung calling na manghan bangam bataibang pan badal lan percent ganu aduga tin kang amasung calling na manghan bangam daba huran bana sagun tawraga hu bangam daba sargada eikhoi gi damakta lan percent jo haibai pagi wahai ado mayam eikhoi ningsing minasi maramdi aina tawbana aina fangani adomna tawbana adomna fangani nungsibana pap chabum kokthoi yam chawkraba 10 commandment matik leikraba amakak soibada norok tagadaba wayan yathangbu Jesu Christa ishorgi machanu pana taibang panbada lakpiduna haiba yathang singado yathang ani khakta supan bibado kawbiganu karida nungsibada supan bire nakki thamoy apumba nathawai apum sungna pukning apumbana Yehova iporbu ishorbu nungsigadabani Jehova ipa ishorbu nungsigadabani masi ahanba masung khwaidagi chawba yathangni aduga ani subadudi nakki yumlon nababuna samakumna nungsigadabani wayan yathangda yauriba masung wa takthokpa misingi wahai adu yathangani asida suplabani nungsibada yathang punamak suppi kanana nungsiki Jesu Christana Jesu Christa gi macha eikhoi Jesu Christa gi tungin bo ogedobani pithokpa ngambo minasi mayam eikhoi da kaidongoi da hantharoi lairaroi hen nei na khulakani ana ai kokchagani ishor sargadalan marang kaina leigani ojagi wahai taminarasi aduga mayam ai GP number ai account number ai hapsiramge ai na khoina mateng pangbasida khara yamna pangduna magi awaba anaba magi leita laira punama kokchaduna business ama hodokchaduna magi punsi macha singi punsi mai pakna punsi hingnaba ishorgi achumbado khangnabagi damakta aikhoi hotna minasi haiduna yengbiriba Jesu Christa bu thajaraba eikhoi tribal chilnau chel sing ma pabung sing mamang da kaya su mateng pangbirakhraba maitai gi tongan ba maitai lonasibu khangbiriba mayam gi mafamda Prabhu Jesu gi mingda imong masigi damakta haijari
Prabhu Jesu na yengbiriba adombu sokpiba oisanu sargada lan marang kaina paisinbiba oisanu. Prabhu Jesu gi sengthoiraba minglenda pumnamakpu ikai khumnajari amasung yaifam mongol supijari. Amen. Prabhu Jesu Christa Thakachari, hallelujah, praise the Lord. Kurumjari, Jadayananda Thakachari, Yengiba, Numuzu, Bioshin Thakachari, Yak, Prabhu Jesu, Luxin Lamutunda, a Prabhu Jesu backslide to Jerry. Taurumatunda, Yak, Paishor, Paishor, Kokchaba, a Paishor, Sanjaba, say, I'm a Makaya Shure. Although Jadayananda he about the Tabse, Tadanley, other Ayakse, Jesivida, service in a taboo in Jeremy. Adubu could have come Hodana, may 30 Lakiba Landuna, Maramueraga. I simpamdo, I apagi, Jesu dealer Tingi, Aduga dealer Atopa Pitoki, Aduna Maramueraga, Actually Tabaxe, Shum no Kangana, say animal Suzele, I Lishalaze. Adubu, I canoma toge, Tongan today, Canom Togena, Canbaze Canoma Tog the Ria and a Canbaze Wishale. Togen calling I did ising so Hunaxele. Awaba Matak Awaba Sumpishale. I have Yunda. I natana I family da financial gi kanogi sagi sentok lambi pusin se I natana kanam ta leite ado aina sida phungduk pade ate kasunate ai rade an na mateng ni base pa Scriptural ni jabane na aina khanjaraga ai thoi kathok jaraga kai nungsi yan yaurana yanaba oiraga I Doctor Aina Tony with Tabaxi Menro came among the Lavinina Aina Pamiba Jagado Taurona Kogi in Anariva in Nam Patopus in here Nana visit Taurot on with Tauron Hide Adomogi put Kalkinjili Lotoko Mato Tare. She Lotokozi Moishimen Peshalaga Peshama Lotoko the Zupasayam Sangdoriva Mother Moira Aduga and Tony with Tabaxu passport masama hanga natraga passport ke yanaraga injang napi yo mani khangde kanoma toraga nungti chentok lambi ama semnaba ayo laktabi arwena torokpatigi wabade henjalapatigi ai tan dandara ina mating khadang ni jabani ala yamde ojan dandana ngamja angamba khara palising kundo warsu happy bangamgadi jadayananda board Toiba, I think each one of board, I tell you, which no I know was as and Anna Rana Togeri Hagan Pisu, Marcus Wunu, Hungana lady, the mark didn't later when a theatre, Maggie Chimpam Kangia, Hallo Chilakana, Hanjo, Jesivida, some gear, Masam Sato reaching the data, Sangia Vizu, Aksang, Yenga Moju. Yang Haraga lay came to power. She was a single Kari Haiden no Kangde was a Sigi Matenki Pangiragadi with a Awaba Karamaki Kokadra and a Kanzi was a Yumni Yengragadi Yum to Shimson Mazungam there. Shimson can manu Namakte Kangde was a why habiti Habiadi do wa handum Kara Awaba Mayung Nadunum lay was a na Tagi Mateng Nijarakli do I Yungi Matekari was an Yengi Harazo, Dum Ying View, Kazukai, I am Tagachak.